Anglo Manipur warning sing thauram Harw Kumhei Onthokpiganu wahanthok laina pangthokpiyu haina herikona phongduragli. Anglo Manipur warning sing thauram asi Harw Kumhei oina Onthokpiganu thauram asi nungi wahanthok laina thauram pangthokpiyu haina herikona thadorpa chirol amana haidi. Chirol asina hai Samaga kuntra mari suba Anglo Manipur war khongjom la numit asina lakpada ima laibaki damak thawaina pontha pikraba thoba singi mafamda herikona awang bathakta ikai kumnaba utpaga loinana ima laibaki thawaina pontha pikraba thoba singi thaunabu nawhona na amuka ningsingduna iraita khudingmakna apunbagi phireb ama lawminaduna Manipur imagi saktam amadi ngamkhai ngakminarasi haiki kumda lising amaga chanipan Maudama thoigi khongjom lanfam asi malenda numit tade hainariba British landmiga thengnakiba Anglo Manipur warda khwaidagi oina soknakiba lanfam amani matamanduda imalebakpu kananasu khudum chanba yaroi haiduna matamga chunaba khulai matik chadrabasu araiba thongna lengjel putoktuna ipai pusing aduna kanbada lamba leitraba masing yamlaba British landmi singa hanba leitana lanthengnaki mikha ponduna hingadabagi saru miku amatang oirabasu ningkha tamna hinglamlaga sikibana hena fai haiba wakhalon achena makoigi thongna aduna nongna lanfamda mathwai kathoki lanfam asida maithiba nangkraba thongna faraba ipai pusing adugi thongna lengjel aduna imalaibaki da maksiba kidaba kathokpa aduna ngasigi hodik oiriba mirol asina Imalebak kanglai pakachida hingduna lairibani haiki Jammu and Kashmir ki Pahalgam da terrorist attack ta foreigner yauna Mioi kontaret sire hairi border town mori amadi kaira wangkem singkhong da operation chathabada khulai kayamrum Phagatkhre ngamle hairi security force ki kangbuna ngarang Tengnopal district ki more police station ki manung chanba yangobung amadi tibung mall village ki akoiba mafam singda chathakiba search operation da khulai paiba singna losinna thamlamba IED kunithoi nongmai amadi atai khulai kaya Phagatkhre ngamle hairi Amaromda Imphal district ki Irilbung PS na konba kaira wangkem TB hospital manaki singkhong gi saruk singda sathagiba search operation da tongan ba khusugula kayamrong Phagatkhre ngamle haidi council na lawba class 12 exam result chayol sida laktokloba yai Council of Higher Secondary Education Manipur question na lawba sahi asigi higher secondary exam lisingani kunmanga gi result chaliba Chayol sigi manungda soidana lakthoklaba yana leiri haidi hiramasigi matangda press na phangba pawgi matung ina state asidagi mapalamda mahai tamba chatkadariba mahairoi singna haukiba sahi singda exam thengna haidorakpana maram oiraga admission tawbada thengnaba khudongchadaba kaya adu yenglaga kosemna exam result asi nganna haidoknaba thawrang tawrakpani haidi Masigidama kosengi maikidagi exam asigi evaluation amadi tabulation gi processing asoyangam amata yawhandana sem saba pumba loisiragle loinana kosemna exam asibu haidoknaba khumang yangna paikhalakliba thabak tawram kaya asigi yenglagadi kosemna piriba April 13 ki deadline asisu nongmangang khatlaga April 15 gi nungthilda exam asi haidoklaba yai haina impact news ki pawgi source asina makata na haidi Central leaders singna kaurakpadagi speaker T Hai Satyabarta ngasi pung amagi flight ta Delhi gi damak Imphal thadokre haidi VP na India gi president Supreme Court na directive piribasi unconstitutional oi haikre India gi vice president Dagadip Dhankar na ngasi judicial gi mathakta AKANBA wafam thamladuna parliament na supreme ni haikibaga loinana constitutional authority na phongdokiba wafam pumnamak nation gi interest da phongdokiba ngaktani haina Supreme Court na ikuidana pirakiba order amagi mayokta mahakna phongdokre Supreme Court ki ikuidriba state singi governor singdagi pikhalakpa pass tawraba bill sing tha ahumgi manungda India gi president na ayaba pigadabani haina directive ama thokiba leikre Supreme Court ki directive asibu AKANBA mawongda react tawraduna Jagadip Dhankar na hai judiciary singna super parliament ki role sing lawduna executive ki makhutta tahanba yare haiki Delhi University da pangthokpa thawram amada wangang laduna mahakna hai constitutional functionaries singna haikiba wafam pumnamak national sigi interest da phongdokiba ngaktani aina yamna thajadaba mawongda Mioi kharana constitutional officing ceremonial natraga ornamental oina onthokpa thengnai adubu aingondadi Prajasing asi supreme ni maramdi makoina nation amasung democracy asi semgatpani makoigi role yamna chawna lei democracy ki mathwai asi prajasing gi mihulda yauri citizen singna alert oirabatada democracy asi satkairak tuna masigi magun hena hapkadawribani haina mahakna phongdoki